Russia gi jet nifu Kapthakhiba Kyiv ki ghost Lanphamda Sikhre. Ghost of Kyiv hairaga khangnarakhraba Ukrainian fighter pilot ama Russia gi jet plane nifu rom yauna kaptharamlaba tungda haukiba thada Lanpham amada Sikhre haina The Times of London na haikre. Paw aduna mathawna faraba pilot adubu war heroni haina macha amagi mapa masagi chahi kungamapan suraba Major Stepan Taravalkani haina su masak takre. MiG-29 ama pairingai Taravalkabu yaknabagi masing yamlaba forcing lanthengnaringai March 13 da kapthakibani hainasu UK gi pause aduna haikhe. Mahaki imung manunggi warol adu palladuna The Times ki matungina fighter pilot adubu masa laikhidraba tungda Ukraine gi lanthengnaringai gi manung thongna fawage makok thongba medal Order of the Golden Star pikre. Mahakbu Hero of Ukraine gi title adusu pikre. The Times ki matungina mahaki helmet amasung goggles adu London da auction tawragane Russia gi lan adugi ahanba numitta Russia gi plane tara kapthakrabagi matung tarakpada Taravalkana malem sinba thungbagi mingchat phangkhe. Mahakpu miyamna Ghost of Kyiv haina kaungnai. The Times ki matungina Major Taravalka Korolivka kauba apikpa khun amada nongchup thangba Ukraine gi sinmi amagi yumda pokhi amasung angang oiringaidagi mahak pilot ama oirakpa pamkhe. Mahaki masak adu Phongdoklakhibadagi Ghost of Kyiv adu Arvan Legend ama oirakani haibagi pausing adu ngangnaba lepkhre. Mahaki thongna phabaduna masing yamna helaba yeknabagi mayokta Ukraine posting gidamak achauba moral booster ama oikhe. Ukrainian military na mahaki aroiba flight natraga sikhibadu gi matangda I paw amata makoida pirakhide haina Major Taravalkagi mama mapasing aduda hai haina The Times na haikhe. Mahak mission amata paikhi amasung mahaki Thavak mission adu mahakna mapung phana pangthokre haibadu aikhoina khalle. Madudagi mahak amuk halakhidre aikhoina khangliba paw haibabu masini haina mama mapa aduna haikhe. Khanongpokta Russian troops sing thingnanaba Ukraine lan thengnare. Kremlin na industrial Donbas region paisin na bohot na riba nongpok amasung khathangbada hena changsilagliba Russian troops singbu thingnaba Ukraine gi forcing na warang thangja numita lan theng Ukraine gi nongpok thangbada hojik thorakliba lan adu gi mapung phaba picture ama phangbada aruba oiri maramde nongthaktagi attack sing amasung artillery mayam ama kapana paumi singidama koina chatpada yamna khudong thiningai oire. Ukraine amasung Moscow na sawgatpa rival sing animak aduna lan thengnariba maphamdagi pawlawada akanba thingba sing thamle. Masinggi oinadi Russia gi military manpower na Ukraine dagi yamna helle. Lan horamdai gi numit kharani gi mamangda Russia na ngamkhai manakta thamkiba Lanmi masing adu lak amaga lising marfudra romne aduga Ukraine gi standing military de lising kun lomne madusu laibak asigi mafam singda saithoktuna thamlebane. Hawjik phawbada Russia gi troops sing amasung makhoina sawgatpa separatist forcing na tha asida Donbas ta sumna gi apikpa maipakpa kharadamak phangbagum tawre. Donbas ta makhoi gi khongpham tanaba khungang gi oiba mawongda thengnanaba hotnarabasu Russia na lan gi thorang tawkiba attack adu hawjiksu phanggadaba watle. Pulapna Russian army na chawrangna lak mapan active duty personnel lay. Maduda natana yamna hena chawraba air force amasung navy su lay. Khwaidagi maruoina tactical nuclear weapon su lay. Moscow da thamliba sanction lauthok paibase Ukraine ga chathariba santigi warigi saruk amane Russia. Moscow gi mathakta thamjilagliba sanction sing lauthok paibase khudong thiba dubu numit khudingi makha chathariba Moscow amasung Ukraine gi marakta santigi mantikna bagi wari singgi saruk amani haina ngarang thangjagi anganbada phongkhiba warol singda Russia gi foreign minister Sergei Lavrov na haikre. Russia gi landaba loisina bagi matangda chathariba wari sanaba sing kaiba yabagi khudong thiningai phibamda leire haina irai numit Kyiv na warning tawkhre. Hawjik oithokba yaba treaty amagi draft ama video conferencing gi khuthangda numit khudingi oiba yumpham amada Russian amasung Ukrainian delegates singna tasengna makhanari haina Russian Foreign Ministry gi website ta phongba. China gi official Xinhua News Agency da phongdokhiba warol singda Lavrov na haikhe. February 13 dagi hawkiba lan adugi matungdagi Ukraine gi President Volodymyr Zelensky nongsup laibak singna Russia gi mathakta thamliba sanction sing adu hena kangkhanhanbagi mathau tai amasung madu sathariba mantiknaba wari sing asigi saruk oiba yaroi haina kanna taksille. Ukrainian amasung Russia na March 18 gi matungdagi hakthengna wari sanakhidre amasung Kyiv manake mafam singdagi Russian troops singna handokhibaga makhoina miyot minai sing satharamki haiba Ukraine na maral sing sirakhiba dugi matangdagi phibam adu phatkhidre. Ukraine gi wafam sing adu Moscow na yakhide.
यूक्रेन रशियाना लौखलिबा थबकसिंग असि मॉस्कोना मखोइगी युमलोनबा लैबाक अदुबु डिमिलिटराइज अमसुंग डिनाजिफाई तौनबा स्पेशल ऑपरेशन अमनि हाइरे अमरोम यूक्रेन अमसुंग नोंगचुकी लैबाकसिंग रशियाना मखोइदा काइहौरुदबा लान अमा चथरकपनि हाइरे वारी सानारिबा दुगी एजेंडादा अतै कयागी मनुंगदा डिनाजिफिकेशन अनोबा जियोपॉलिटिकल गी असेंगबसिंग रिकॉग्निशन तौबा सैंक्शन सिंग लौथोकपा रशिया लोनगे स्टेटस न सिंगबसु याउरी हाइना हेना पाकथोक चौथोक्तना लाब्रोप न हाइखे अखोइना चथरिबा मंतिक्नबगी वारी सिंग अदु अरुबा ओइदुनसु मखा चथब पामी हाइना रशियन फॉरेन मिनिस्टर अदुना मखा ताखे यूक्रेन बु सौगलिबा नोंसुब लैबाक सिंग अदुना मॉस्को गी मथक्ता अखाकपा लैतबा सैंक्शन सिंग थमख्रे रशिया गी इकोनॉमी बु सुदतुना अमसुंग मदुबु सॉवरेन डिफॉल्ट के ngakya yahonduna रशिया गी स्टेट गोल अमसुंग फॉरेन करेंसी रिजर्व पुंबगी तंखाइरोम फ्रीज तौख्रे अरोइबदा ताबिरिबा पुमनमकपु थागतचरी।